ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯅ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯗꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯊꯣꯡꯗꯣꯛꯂꯝꯂꯒ ꯂꯣꯏꯁꯤꯟꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯊꯣꯏꯅ ꯃꯥꯏ ꯃꯤꯠꯇ ꯌꯦꯛꯁꯤꯟ ꯈꯣꯠꯆꯤꯟꯕꯗꯤ ꯇꯧꯔꯨꯗ꯭ꯔꯦ, ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯨꯅ ꯏꯆꯝ ꯆꯝꯕ ꯈꯨꯕꯣꯝ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯌꯧꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯐ꯭ꯔꯣꯛ ꯑꯃ ꯁꯦꯠꯂꯤ꯫ ꯃꯁꯝꯗꯨꯗꯤ ꯑꯗꯨꯝ ꯖꯣꯏ ꯖꯣꯏ ꯊꯥꯗꯣꯛꯂꯤ꯫ ꯇꯧꯔꯤꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯑꯩꯕꯨ ꯁꯔꯗ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ꯫ ꯑꯗꯨꯝꯅ ꯁꯣꯜꯂꯒ ꯅꯨꯡꯁꯤꯠꯅ ꯃꯀꯣꯛꯇ ꯐꯨꯗꯅꯕ ꯁꯨꯅꯤ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯃꯄꯥꯜ ꯌꯧꯔꯛꯄꯗꯗꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯅꯣꯡ ꯈꯔ ꯀꯥꯔꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯈꯔꯒ ꯍꯩꯅꯤꯡꯗꯕꯒ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ ꯅꯣꯡꯁꯤꯁꯨ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯍꯧꯔꯛꯂꯤꯕꯅꯣ? ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯕ ꯈꯔꯒ ꯕꯤꯠ ꯂꯩꯇꯕꯅꯤ꯫ ꯆꯨꯔꯛꯇ꯭ꯔꯗꯤ ꯐꯅꯤꯗꯀꯣ꯫ ꯄ꯭ꯔꯦꯃꯤꯁꯨ ꯒꯦꯠꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯍꯦꯟꯁꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯀꯗꯥꯏ ꯆꯠꯇꯣꯔꯤꯅꯣ ꯅꯪꯕꯣ? ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯣꯡꯁꯦ ꯆꯨꯔꯛꯇꯣꯏꯔꯥ ꯈꯪꯗꯦꯅꯦ꯫ ꯃꯨꯁꯨꯛ ꯃꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯪꯉꯣꯏꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯊꯥꯕ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯁꯤꯟꯈꯣꯗꯅ꯫ ꯏꯪꯉꯣꯏꯗꯅꯤꯅꯦ, ꯀꯥꯂꯦꯟ ꯆꯪꯉꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯌꯥꯝ ꯏꯪꯗꯣꯏꯅꯣ? ꯅꯊꯟ ꯆꯠꯇꯣꯏꯔꯥ ꯅꯪꯕꯣ? ꯍꯣꯏ, ꯏꯊꯟꯇꯅꯤ꯫ ꯑꯗꯣ ꯑꯕꯨꯡꯉꯣꯗꯣ ꯄꯨꯡ ꯀꯌꯥꯗ ꯁꯨꯇꯤ ꯊꯥꯒꯦ? ꯍꯥꯏꯅ ꯇꯥꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯌꯥꯔꯛꯇ꯭ꯔꯤꯕ ꯃꯗꯨꯏ ꯑꯉꯥꯡꯗꯨꯅ꯫ ꯆꯠꯈꯤꯅꯨꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦꯕ꯫ ꯍꯣꯔꯦꯟ ꯄꯨꯡ 1:30ꯗ ꯊꯥꯕꯅꯤ꯫ ꯆꯥꯛꯀꯗꯤ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩ ꯀꯨꯏꯔꯛꯑꯣꯏꯌꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯆꯥꯅꯤꯡꯕꯁꯨ ꯀꯌꯥ ꯐꯥꯎꯗꯦꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯍꯣꯏ, ꯆꯠꯂꯨꯈꯤꯒꯦ ꯅꯦꯅꯦ꯫ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯒꯦꯠ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯊꯥꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ, ꯏꯆꯦ, ꯃꯐꯝꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯤ ꯃꯤꯁꯛꯇꯨꯗꯤ ꯊꯥꯖ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯖꯗꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯨꯝꯃꯤ, ꯌꯥꯅꯤ, ꯑꯩ ꯂꯣꯀꯦꯁꯟ ꯊꯥꯖꯔꯛꯂꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯏꯆꯦꯗꯤ? ꯍꯜꯂꯣ ꯍꯜꯂꯣ꯫ ꯀꯣꯜꯗꯨꯗꯤ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯃꯊꯟꯇ ꯈꯜꯂꯤ꯫ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ? ꯋꯥ ꯍꯥꯏꯕ ꯅꯪꯍꯧꯗꯦꯃꯤ꯫ ꯁꯣꯜꯂꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯊꯥꯔꯛꯄ ꯂꯣꯀꯦꯁꯟꯗꯨꯗ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯏ꯫ ꯃꯐꯝꯗꯨ ꯗꯥꯏꯔꯦꯛ ꯌꯧꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯅꯤ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯁꯥꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯁꯥꯒ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯐꯖꯅ ꯇꯧꯅꯔꯤ꯫ ꯍꯦꯟꯁꯅꯥ ꯍꯥꯏꯐꯦꯠꯇꯤ ꯉꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯔꯝꯕꯁꯤꯗ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯊꯥꯖꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯩ ꯌꯧꯔꯦ ꯏꯆꯦ, ꯏꯆꯦ ꯀꯥꯏꯗ ꯂꯩꯒꯦ? ꯑꯣ, ꯑꯩ ꯑꯉꯥꯡ ꯊꯣꯛꯍꯜꯂꯛꯀꯦ, ꯑꯗꯨꯗꯤ ꯃꯄꯥꯜꯗ ꯑꯗꯨꯝ ꯂꯩꯔꯣ꯫ ꯍꯣꯏ꯫ ꯍꯦꯟꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩ꯫ ꯑꯀꯣꯏꯕꯗꯨꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛ ꯏꯅꯛ ꯅꯛꯄꯗꯒꯤ ꯏꯆꯥꯎ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯂꯥ? ꯈꯣꯟꯖꯦꯜꯁꯤꯗ ꯍꯦꯟꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯇꯞꯅ ꯐꯥꯊꯔꯛꯏ꯫ ꯍꯦꯟꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯡꯗꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯣꯀꯦ, ꯆꯪꯉꯁꯤ ꯑꯗꯨꯗꯤ, ꯃꯪ ꯊꯥꯕꯤꯔꯣ꯫ ꯍꯦꯟꯁꯅꯥ ꯃꯈꯣꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯐꯝꯗꯨ ꯈꯪꯗꯕꯅꯤꯅ ꯆꯠꯂꯝꯕꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥꯗꯨꯁꯨ ꯍꯦꯟꯁꯅꯥꯅ ꯂꯦꯞꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯂꯝꯕꯤꯁꯦ ꯀꯔꯣꯝꯗ ꯆꯠꯀꯅꯤ? ꯌꯥꯅꯤ, ꯇꯨꯡꯏꯟꯅꯕꯤꯔꯣ, ꯑꯩ ꯇꯥꯛꯆꯒꯦ꯫ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ 2nd ꯐ꯭ꯂꯣꯔ ꯌꯧꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯄꯨꯔꯤꯕ ꯃꯐꯝꯗꯨꯗ ꯍꯦꯟꯁꯅꯥꯁꯨ ꯑꯗꯨꯝ ꯏꯟꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯄꯥꯗꯨꯅ ꯔꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯦꯟꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯍꯣꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯗꯨ ꯇꯞꯅ ꯏꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯨ ꯕꯦꯠ ꯃꯊꯛꯇꯨꯗ ꯗ꯭ꯔꯤꯞꯀ ꯌꯥꯟꯗꯨꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥ ꯉꯥꯛꯄꯣꯏ ꯀꯔꯤꯕꯣꯏ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯇꯞꯅ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯕꯨ ꯎꯕꯗ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯈꯣꯟꯖꯦꯜꯒꯥꯗꯨ ꯏꯁꯤ ꯁꯤꯅ ꯀꯧꯔꯛꯏ꯫ ꯁꯅꯥ꯫
ꯍꯦꯟꯁꯅꯥ ꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯊꯔꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ. ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯍꯥꯟꯅ ꯐꯝꯃꯨ ꯂꯥꯎꯁꯦ, ꯏꯆꯦꯒꯤ ꯅꯥꯛꯇ ꯋꯥꯔꯝꯕꯅꯤ. ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗꯕꯣꯏ ꯈꯜꯂꯨꯔꯦ. ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ. ꯍꯦꯟꯁꯅꯥ ꯕꯦꯠ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯇꯔꯨ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯂꯩ. ꯊꯥꯖꯁꯨ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯀꯨꯁꯅꯥ. ꯍꯦꯟꯁꯅꯥ ꯊꯥꯖꯒꯤ ꯋꯥꯗꯨ ꯚꯥꯞ ꯇꯥꯗꯕꯅ ꯍꯪꯂꯛꯏ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯆꯦ. ꯊꯥꯖ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ. ꯁꯥꯌꯣꯟꯕꯁꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ. ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕ ꯂꯩꯔꯁꯨ ꯈꯜꯂꯅꯨ. ꯃꯥꯗꯤ ꯂꯥꯟꯗꯕꯅꯤ. ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ. ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯉꯝꯗꯕꯤ ꯑꯩꯅ ꯂꯥꯟꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯋꯥ ꯈꯔ ꯃꯉꯣꯟꯗ ꯁꯦꯡꯗꯣꯛꯄꯤꯌꯣ ꯍꯥꯏꯗꯅ ꯏꯆꯦꯅ ꯅꯪꯕꯨ ꯀꯧꯕꯅꯤ. ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯇꯝꯕꯤꯌꯨꯀꯣ. ꯑꯩꯗꯤ ꯃꯥꯒꯤ ꯃꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔꯣꯏ. ꯍꯦꯟꯁꯅꯥꯗꯤ ꯚꯥꯞ ꯁꯦꯡꯅ ꯇꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ. ꯏꯆꯦ, ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯀꯔꯝꯕ ꯋꯥꯅꯣ ꯑꯩꯅ ꯁꯔꯗ ꯁꯦꯡꯗꯣꯛꯇꯣꯏꯁꯤꯕꯣ? ꯊꯥꯖ ꯃꯄꯤ ꯃꯔꯤ ꯈꯔ ꯇꯞ ꯆꯦꯟꯊꯔꯛꯏ. ꯑꯗꯨꯒ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨ ꯑꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯁꯥꯌꯣꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯁꯅ. ꯑꯗꯣ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ. ꯃꯥꯒꯤ ꯊꯥꯖꯕꯁꯨ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯅ. ꯑꯗꯣ ꯃꯥꯅꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ. ꯅꯪꯒꯤꯗꯃꯛꯁꯨ ꯃꯥꯅ ꯌꯥꯝ ꯈꯟꯕꯤꯕꯅꯤ. ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ. ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨ ꯎꯔꯒ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ. ꯑꯗꯨꯕꯨ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯉꯛꯁꯝꯗꯨ ꯍꯨꯛꯅꯕꯗꯨ ꯑꯃꯨꯛꯇꯗꯤ ꯎꯕ ꯐꯪꯍꯟꯕꯤꯌꯨ. ꯏꯆꯦꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯁꯅꯥ. ꯏꯆꯦ. ꯍꯦꯟꯁꯅꯥ ꯊꯥꯖꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯇꯨꯔꯦ. ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩ. ꯃꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪꯅ ꯇꯝꯕꯤꯌꯨ ꯀꯨꯁꯅꯥ. ꯅꯪꯅ ꯐꯖꯅ ꯍꯥꯏꯕꯤꯌꯨ. ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈ꯭ꯔꯕꯅꯤ. ꯅꯪꯅ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ. ꯇꯥꯟꯖꯥꯗꯨꯗ ꯁꯨꯅꯤꯁꯨ ꯆꯪꯂꯛꯏ. ꯕꯦꯝꯃ, ꯗꯣꯛꯇꯔ ꯆꯪꯉꯛꯑꯝꯃꯕꯣ? ꯍꯥꯏꯕ. ꯏꯆꯥ ꯁꯅꯥꯅꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯏꯃꯥꯗꯤ ꯅꯁꯤꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯨꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦꯗꯅ. ꯍꯦꯟꯁꯅꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ. ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯃꯥ. ꯑꯣ, ꯅꯁꯤꯒꯤ ꯃꯇꯧꯁꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯊꯥꯖꯅ, ꯏꯃꯥ ꯌꯥꯔꯦꯕ. ꯍꯦꯟꯁꯅꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯗꯨ ꯈꯪꯅꯤꯡꯕꯅ ꯐꯝꯂꯤꯕꯗꯨ ꯍꯧꯒꯠꯂꯒ ꯁꯨꯅꯤꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯁꯤꯕ. ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ. ꯍꯣꯏ. ꯊꯥꯖꯅ, ꯁꯅꯥ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯍꯜꯂꯣꯏꯌꯦ ꯏꯆꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ. ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ. ꯏꯃꯥ, ꯏꯆꯦꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯁꯨꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯃꯥꯏꯊꯣꯡ ꯏꯃꯛꯁꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯅꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ. ꯏꯃꯥꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯤꯗ ꯇꯝꯕꯤꯔꯤꯕꯁꯦ. ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦꯍꯦ. ꯍꯥꯏꯔꯒ ꯁꯨꯅꯤꯁꯨ ꯐꯤꯖꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯀꯞꯂꯛꯏ. ꯍꯦꯟꯁꯅꯥꯁꯨ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯅ ꯁꯨꯅꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯀꯞꯀꯅꯨ ꯏꯃꯥ, ꯅꯆꯥꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯑꯉꯝꯕ ꯊꯕꯛ ꯌꯥꯎꯔꯛꯂꯕꯁꯨ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯏꯃꯥ. ꯅꯆꯥꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ. ꯅꯆꯦꯁꯤ ꯑꯁꯤꯕ ꯍꯥꯏꯕ ꯃꯍꯥꯛꯇꯨꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯉꯁꯤ ꯁꯤꯅꯤ, ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯃꯟꯕꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯗꯣꯛꯇꯔꯅ ꯃꯇꯝ ꯊꯥꯔꯕꯅꯤ ꯅꯆꯦꯁꯤ. ꯃꯁꯤꯗꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯅꯆꯦꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯀꯞꯄꯅꯤ. ꯏꯃꯥꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤ. ꯑꯗꯨꯒꯅꯦ, ꯏꯁꯥ
ꯁꯥꯌꯣꯟꯕꯕꯨꯗꯤ ꯏꯁꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯁꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅꯩ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯅꯈꯣꯏꯗ ꯌꯦꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕꯅꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯏꯃꯥꯅꯁꯨ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯏꯃꯥꯅ ꯉꯝꯂꯣꯏꯗꯧꯔꯤ ꯍꯦꯟꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨꯕꯨ ꯇꯞꯅ ꯐꯥꯊꯖꯔꯒ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯇꯧꯗꯨꯅ ꯀꯞꯂꯤꯕ ꯁꯨꯅꯤꯕꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯒ ꯈꯣꯟꯖꯦꯜ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯏꯃꯥ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯒꯤ ꯃꯅꯤꯡ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯅꯁꯥꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯁꯔꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯅꯁꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯁꯨꯅꯤ ꯉꯛꯅ ꯍꯦꯟꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯁꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯍꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯁꯥꯗꯅꯦ ꯄꯥꯞ ꯑꯃꯃꯨꯛ ꯏꯃꯥꯅ ꯂꯪꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯕꯦꯝꯃ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯁꯤꯗꯤ ꯃꯇꯦꯡꯅꯤ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯏꯃꯥ ꯅꯁꯥꯅ ꯁꯣꯏꯗꯅ ꯏꯆꯦꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯕꯦꯝꯃ ꯍꯦꯟꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯖꯤꯟꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯦꯟꯁꯅꯥ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯁꯨꯅꯤꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯪꯗꯨꯅ ꯆꯠꯂꯤ ꯀꯣꯛꯊꯛ ꯑꯗꯨꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯖꯔꯦ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯨꯕ ꯄꯤꯔꯥꯡꯗꯨ ꯍꯧꯖꯤꯛꯇꯗ ꯈꯖꯥꯏꯗꯨꯗ ꯖꯔ ꯖꯔ ꯆꯦꯟꯊꯔꯛꯂꯦ ꯃꯁꯥꯗꯨ ꯐꯨꯟꯒꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯆꯤꯜꯂꯛꯇ꯭ꯔꯦ ꯐꯛꯂꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩ ꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯐꯛꯂꯥꯡꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯈꯥꯡꯖꯩ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯥꯌꯣꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯕꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯈꯣꯟꯖꯦꯜꯗꯨꯁꯨ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯒ ꯀꯣꯜꯗꯨ ꯑꯣꯛꯂꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯁꯣꯝꯗꯒꯤ ꯁꯥꯌꯣꯟꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯏ ꯁꯅꯥ ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯒꯤ ꯃꯈꯣꯟ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯍꯦꯟꯅ ꯃꯁꯥꯗꯨ ꯐꯨꯟꯒꯠꯄ ꯍꯦꯜꯂꯛꯂꯤ ꯄꯤꯔꯥꯡꯗꯨꯁꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯨꯕ ꯑꯔꯦꯝꯕ ꯇꯥꯔꯦ ꯊꯤꯡꯗꯨꯅ ꯊꯝꯂꯨꯕ ꯄꯜ ꯑꯃꯅ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯄꯤꯔꯥꯡꯗꯣ ꯑꯁꯣꯝꯗꯒꯤꯁꯨ ꯅꯨꯄꯤꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯟꯖꯤꯟꯅ ꯀꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯣ ꯁꯔ ꯇꯞꯅ ꯀꯧꯖꯔꯛꯄꯅꯤ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯣꯟꯕꯒꯨꯝ ꯇꯧꯕꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯈꯣꯟꯖꯦꯜꯗꯨ ꯏꯑꯣꯟ ꯑꯣꯜꯂꯤꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯔ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯀꯞꯄꯤꯔꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯦꯟꯅ ꯍꯪꯖꯤꯜꯂꯛꯂꯒꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯤ ꯀꯞꯂꯤꯕꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯊꯣꯛꯀꯦ ꯇꯧꯔꯛꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤꯗꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯣ ꯑꯗꯨꯒꯤꯕꯨ ꯁꯔ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗꯅꯦ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯂꯣꯏꯅ ꯑꯣꯏꯗꯧꯔꯤꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯁꯔ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯀꯞꯄꯔꯣꯏꯒꯦ ꯑꯩ ꯀꯞꯄꯔꯣꯏꯒꯦ ꯁꯔ ꯑꯗꯨꯅꯤꯗꯅ ꯁꯔ ꯀꯥꯏꯗ ꯂꯩꯒꯦ ꯑꯣꯐꯤꯁꯇ ꯂꯩꯔꯤꯌꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯎꯅꯤꯡꯂꯛꯄ ꯃꯥꯜꯂꯤꯗ ꯑꯉꯥꯡꯁꯦ ꯍꯣꯏ ꯎꯅꯤꯡꯉꯤ ꯑꯣꯀꯦ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ ꯍꯣꯏ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯍꯦꯟꯁꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯅꯥꯟꯊꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯉꯁꯥꯏꯗꯒꯤ ꯃꯪꯍꯧꯕ ꯅꯣꯡꯗꯨꯁꯨ ꯃꯥꯅ ꯊꯣꯔꯛꯄꯗꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯈꯤꯛꯄ ꯍꯧꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥ ꯆꯪꯗꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯂꯦ ꯅꯣꯡꯗꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯝ ꯃꯅꯥꯒꯗꯨ ꯅꯣꯡꯗꯨꯅ ꯆꯣꯠꯄꯒꯤ ꯏꯅꯞ ꯅꯞꯁꯤꯟꯗꯨꯅ ꯃꯁꯨꯝ ꯈꯔ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯃꯤꯠ ꯈꯖꯤꯛ ꯐꯥꯎꯕ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ ꯁꯨꯅꯤ ꯑꯃꯗꯤ ꯊꯥꯖꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨ ꯃꯤꯠꯃꯥꯡꯗꯨꯗ ꯁꯪꯁꯪꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯊꯥꯖꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯁꯨꯅꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯝꯂꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯥꯀꯣꯡꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯔ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ ꯁꯥꯌꯣꯟꯕꯁꯨ ꯁꯥꯇꯤꯟ ꯑꯃꯨꯕꯗꯨ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯤ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ
ꯍꯦꯟꯁꯅ ꯉꯁꯥꯏꯗꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯁꯤꯗꯗꯤ ꯄꯤꯔꯥꯡꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯤꯡꯊꯔꯛꯂꯤ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯗ ꯈꯪꯒꯣꯟ ꯀꯣꯟꯁꯤꯟꯖꯩ ꯇꯧꯔꯛꯂꯤ ꯃꯇꯧꯁꯤꯗ ꯁꯥꯌꯣꯟꯕꯗꯤ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯇꯧꯔꯤꯕꯣꯏ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯁꯨ ꯆꯦꯠꯅ ꯅꯨꯄꯤꯁꯤꯕꯨ ꯀꯣꯟꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯅꯣꯡ ꯃꯔꯛꯇꯅꯤ ꯍꯦꯟꯁꯅꯥꯁꯨ ꯍꯟꯗꯣꯛꯇꯦ ꯁꯥꯌꯣꯟꯕꯁꯨ ꯍꯟꯗꯣꯛꯇꯦ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝꯅ ꯂꯩ ꯍꯦꯟꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ ꯅꯣꯡꯂꯛꯇꯨꯅ ꯃꯃꯥꯏꯗ ꯆꯣꯡꯂꯛꯄꯗꯨꯗꯗꯤ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯗꯕꯣꯏ ꯇꯧꯔꯤ ꯁꯥꯔ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯉꯥꯡꯂꯤ ꯇꯧꯔꯤꯕ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯌꯥꯝ ꯀꯞꯄꯨꯔꯕ ꯅꯪꯕꯣ ꯍꯦꯟꯁꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯞꯇꯦꯗ ꯅꯥꯔꯛꯄ ꯇꯥꯔꯦꯅ ꯅꯣꯡꯁꯤꯗ ꯁꯨꯝ ꯂꯦꯞꯄꯗꯤ ꯅꯥꯔꯣꯏꯌꯦ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯀꯣꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯅꯨꯄꯤꯁꯤꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯂꯥꯎꯁꯦ ꯅꯣꯡꯁꯦ ꯁꯨꯝ ꯀꯟꯁꯤꯜꯂꯛꯏ ꯍꯥꯏꯔꯒ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯅꯨꯄꯥꯁꯤꯅ ꯄꯨꯁꯤꯜꯂꯛꯏ ꯍꯦꯟꯁꯅꯥꯗꯤ ꯋꯥ ꯉꯥꯡꯗ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯏ ꯀꯩ ꯆꯠꯂꯨꯏ ꯅꯪꯕꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯁꯤꯕꯨ ꯑꯃꯨꯛꯇ ꯇꯧꯗꯕ ꯊꯕꯛꯂꯅꯦ ꯅꯪ ꯅꯥꯔꯗꯤ ꯑꯗꯨꯝ ꯄꯥꯏꯔꯛꯇꯧꯕ ꯂꯩꯔꯤ ꯁꯥꯔ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯥꯌꯣꯟꯕ ꯅꯣꯛꯃꯤ ꯋꯦꯗꯔꯁꯤꯒ ꯔꯣꯃꯦꯟꯇꯤꯛ ꯌꯥꯝ ꯑꯣꯏꯁꯤꯜꯂꯛꯀꯅꯨꯗ ꯑꯗꯨ ꯅꯨꯡꯁꯤꯕ꯭ꯔꯕ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤ ꯈꯨꯠ ꯅꯨꯡꯁꯤ ꯑꯃꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯪꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯁꯥꯔꯅ ꯌꯥꯕꯤꯌꯨꯀꯣ ꯑꯩꯕꯨ ꯌꯥꯗ꯭ꯔꯕꯣ ꯌꯥꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯦꯟꯁꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯑꯩꯁꯨ ꯁꯥꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩ ꯁꯥꯔꯕꯨ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯦꯟꯁꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯨꯄꯥꯁꯤꯒꯤ ꯃꯥꯡꯗ ꯀꯞꯊꯣꯔꯛꯂꯤ ꯁꯥꯌꯣꯟꯕꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯗꯨꯅ ꯌꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯄꯤꯁꯤꯕꯣ ꯁꯥꯔꯕꯨ ꯊꯥꯖꯗ꯭ꯔꯤꯔꯣ ꯁꯅꯥ ꯊꯥꯖꯩ ꯑꯩ ꯁꯥꯔꯕꯨ ꯊꯥꯖꯩ ꯊꯥꯖꯕꯗꯨꯅ ꯑꯩ ꯀꯞꯂꯤꯕꯅꯤ ꯑꯩ ꯄꯦꯟꯅ ꯑꯝꯇ ꯀꯞꯆꯒꯦ ꯁꯥꯔ ꯑꯩ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯀꯞꯀꯦ ꯑꯩꯕꯨ ꯊꯦꯝꯂꯛꯀꯅꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯞꯍꯟꯕꯤꯌꯨ ꯁꯥꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯞꯍꯟꯕꯤꯌꯨ ꯁꯅꯥ